Kuki MLA tara louthoktrabadi suicide protest tawragani malem thongam tha tara taruk helaklaba Manipuri gi irang asida Kuki militant singna chathariba thong asibu sogaliba Kuki MLA tara numit tara mangani phawgi manungda louthoktrabadi Chief Minister Bangalo mamangda suicide protest chatharagani haina social activist malem thongamna phongdokre ngasi Deputy Commissioner Bishnupurda malem thongam amadi transgender kyana point mari yawba memorandum ama pisin khibaga mari leinana malem thongamna wafam asi phongdokhibani DC Bishnupurda pisin khiba memorandum aduda Kuki Minister ani cabinet post dagi lokthou Kuki Minister amadi MLA sing party dagi lokthou makoina house the bi sakti lokthou amadi Kuki militant group sing terrorist ni haina lokthou haiba demand mari yawba memorandum adu DC Bishnupur gi khuthangda Manipur gi Chief Minister Nongthongbam Biren Singha da pisin khibani malem thongamna hai tha tara taruk henjalaklaba irang asida Kuki militant singna chathariba thong singbu support tawriba Kuki MLA tara na chapchaba khongpham ama lep khibana irang asi warausin porkpa ngamdana leiri sahi asigi February 22 da mafam kya da koina chatuna ima event amadi naha kya ga loinana Kuki MLA tara lokthou haiduna Manipur gi Governor Chief Minister amadi party gi lusingba kya da aiba cherol kya pisin khre adubu ngasi phawda thabak oina onthok pidre amadi irang asi ngasi phawba sangthaduna leiri MLA tara asi lokthoknaba honnabada miyamgi oiba apunba iho ama mathau tai malem thongamna makha taraduna hai ngasi DC Bishnupur gi khutangda Manipur gi Chief Minister da pisiliba memorandum asi numit 15 gi manungda positive oiba response ama piraktrabadi CM Bangalo mamangda suicide protest chatharagani hairi Churchampur dagi Meitei ama kallaga Imphal da purakre Churchampur gi Geljang resort manakta leiba masagi loinabigi yumda leirakhiba more khono lekai ward number 9 digi Laisram Langamba Allies nauba apokpa L Birsing kauba miyo ema Assam Rifles na Imphal da pubiraktuna khurongthiba thawrok sing mayuk naram gadabadagi kalhoure haina Meitei Council more Manipur gi serol amana phongdorokle mahak putek takaidna Imphal da pubirakhiba gi damak council asigi maikaidagi IGR South ki Major General Rabrup Singh ama Chief Minister N Biren bu thagatpa phongdorokle